Imes pada miyeng tabiri basing bu ahan waktu da binitana taram na usa bagaloy na kurumzari. Haujek pada masing maroy pau thamzari. Hauke bapung kunmari da Manipur na una positive oi bamiyoi satra humdra mari thengna kre miyoi tra taruk na license na laikidre Kakching district ke oina miyoi humpu positive oi ba thengna kre. Idul Adha kumai pangthok pada lenga na piriba COVID-19 satna kanglon singak piyu haina Kakching kendra ge MLA M Rameswar na appeal tawkre. Political activist Irendro jail dagi thadokre loyana parliament ki nongju mifang ngasidagi hokre mapung haiba pau pijadringagi mangoyana COVID-19 license sibulam damasagi maru phangna mangan nabagi asoba thodang lawriba front line workers singbu sagotuna makoi buikai kumnasi license sibu makhata na pak sana sandorakta nabagi lenga na lautholiba total shutdown gi leng dokpa kaubiganu hojik mapung haiba pau lobirasi COVID-19 pandemic asi Manipurda hokiba pung kunmari da miyoi satra humdra mari nauna positive oiba thengna state asi apunba miyoi lising marfu manga songa maudra tru COVID positive oikre ngasi miyoi tara tru amaga su sikiduna apunba sikibagi masingna lising ama sahum maudani thoi yaure haiba pung kunmari asi da miyoi lising mari sahum kunthra pan test toki masi tharaga state asi da COVID test tokiba migi masing Laktara lising taruk satrat kuntra nipan sukre. Miyoi satrat nipuma thoina ngasi naba phaduna disas tawkiduna Manipur gi recover tawkiba migi masing lising humdra mari chongwa tarama thoi sukre active case na lising mapan chatruk maudra humdoini state asigi oina hauji recovery rate chada marpu taret dasmik sino mari da lairi. Kakching district asda hokiba pung kunmari haibadi ngara nungtil pung ani dagi ngasi nungtil pung ani phawbada miyoi humpu COVID positive oiba thengna ki makhoi lenga ki COVID testing center da miyoi yankai taruk Jiban hospital da mari positive oikibani pungpham asda miyoi samri yankai mapan test tawkibagi manungda lenga ki testing center da samri tarahumdoi Jiban hospital da nipu amadi ima hospital da taruk test tawkibani Male masida COVID positive oikiba migi masing crore tarapan lakh tarahum doi lising kunmari chanipan kumapan sukre masigi manungda miyoi lakh nipuma thoi lising nipan chani nipuma thoi laikidre miyoi crore taratare lakh nipuni thoi lising yankai tare sahum tarahum doi recover tawkre male masa khwaidagi hena license so level na positive case crore ahum lakh nipuma pan lising humpum doi samapan suna tare thengaduna USA na han bada lairi ani subana case crore ahum lakh Tarama thoi lising nipu mari chani kumapan thengaduna India na aduga positive case crore ama lakh maudra doi lising humdra taru sanga humdra mari thengaduna Brazil na hum subada lairi India ge oinadi miyoi lakh humpuni thoi lising tara mari cham maudra positive oiduna Maharashtra na ahan ba so laba state Kerala na miyoi lakh kunthra ma thoi lising humpu samapan kunthra taret positive oiduna ani suba so laba state amadi miyoi lakh kunipan lising marphum doi chamapan nipu taret positive oikiduna Karnataka na ahum subada lairi COVID-19 laina laisa aruba pibam da lairakibadagi lengana laina laisa si laksinabagi pandamda ngarangdagi lengana Manipur pumbada curfew thamkibadagi lambi lamjauda gari amadi miyoi amata sanakidrabasu ngasi nini subada ayamba lambi sing gari chatpagi sang hengalakpada pulisna control tawnaba akanba thabak lokhatkhi Pulisna lambida berek khaduna miyamda curfew karamba miyoi singna chathok chachin tawba yai haibadu mayek sengna pastona amadi poster na singba thetuna khangan bagi thabak su chathari my government haiba poster aduda curfew thasi tara nipan dagi kuntare phawba chathariba matamasi manungda activities sing nga sakadaba sing mayek sengna iri curfew manung asida vaccination amadi covid ki testing medical service masida hospital clinic amasung pharmacy LPG ki thabak police press amasung media telecom internet service air travel agriculture horticulture garbage petrol pump amadi atai essential oiba maroiba department sing official sing satpada
ayaba pibasingsu iri lenga ki loisang mathau tawboloyna staff masing hanthana kanaba matangdasu signboard asida ningthina idna khangali miyamsu hairiba singasi inba mathau tai ngasi gi nini suba curfew manungda Imphal West ki SP Dr. S Ibomcha City OCM Sudhir yauna Imphal Town gi maroiba lambi singna thoktuna yengsinki ngasi yengsinbaduda curfew thugaiba kayasu thengnaki ayuk anganmada pause puriba hawker sing hospital staff security personnel amadi ana ayek chatpasingdi aduma kaidana salanki amaromda uripo kangsup lambi yauna mafam kayada curfew thugairaga thorakpasing police na thatlaga wahang pawng sathabagaloyena kangsup lambida curfew thugaiba miyoy ama lambi gi mataida hangoi chonghanba yauki ngasi nini sanba numita mi thokpagi sang khara hengatna uba phangki State asida COVID-19 license asina naba migi masing leptana hengalakpadagi thasigi tang 13 State Executive Committee Government of Manipur gi chairman na thokiba order amagi matungina thasigi tang 19 dagi kuntaret phauba state asigi mafam khudingda curfew lauthokibagi makha taba order amana hiram kharada ayaba piri hiram sing adudi post office ki thabak sing minimum staff kaduna urgent oiba office ki thabak tharam singi delivery tauba veterinary and animal husbandry ki thabak sing government farm singi chow sek sing machinjak pijaba sangom home delivery ki thabak e-commerce delivery bank ki thabak sing hanagum ingthokaba yumja kaisai irai numit sing ayuk pung 10 dagi nungthil pung 2 makhai faubada government amasung dan government transaction sing tauba ATM servicing tauba CAF and PDG minimum staff sing attend tawduna thabak tauba forest department gi oina tree plantation sing makhatana sathaba NISIDCL na paikhatpa road project singi official workers sing Asian Development Bank na paikhatpa road project singi official sing amasung workers sing amadi state sa paikhaliba railway project singi official sing amasung workers sing curfew asina konsiloi haina zerol asina hairi Thasigi kunmathoida pangthokadoriba Islam lining satpasingi Idul Adha kumai asida Manipurda khundariba maitai pangalisi nau sing maroina Kaksin Assembly constituency gi manung channa leiba soragi miyamna dharmagi oiba lining laisogi tharam pangthokpada lengana piriba COVID-19 isana kanglon singana pangthokpiu haina Kaksin SG MLA Mayang Lambam Ramesona appeal torakli Wafam asing asi lakadoriba Idul Adha kumai asiga mari leyena soragi tongan tongamba polling station taruki punna yumthong lising anigi sana thaknaba polam sing Sora Jila Parishad member Muhammad Nazimuddin yauna polling committee ki khuthangda sinabagi tharamda phongdokhibani MLA Ramesona makhatana hai Idul Adha kumai asna lakpada soragi miyamda maroina COVID leinana naraba amadi leita laira kayada kharado oirabasu mateng oinabagidama ngasigi sana thaknaba polam sing asi khudol pijabani kumai asna lakpada soragi mipum khudima anaya yaudaba chakhotpa laik laisu amadi chana khonabagi lamda mithoi bihenba lamda ama oinaba alana pinabibo oirasanu haina yaifa paujal pirakli Alabu kurumjaba ishorbu kurumjaba sidi akoi kurumdaba yade adubu lairiba COVID-19 gi pandemic ki asguma sathiraba matam asida prajajasu anayek thoktanaba asiana thoktanaba yariba makai sarkarna piriba SOP singa piraga sarkarna puthoiba chanabi asinga piraga it asi celebrate tobiu pangthokpiu aduga hairiba tamthiraba COVID-19 gi laina asina soragi imaiben richaliche praja singbu amata nahandanaba sopidanaba aihangna alagi mafamda kurumjari Idul Adha na lakpada Malemda lairiba Muslim sing maroina Manipurda lairiba mitai pangal singda all mitai pangal students union of Manipur amsunggi maikaidagi yaifa paujal pirakli thasi kunmathoida pangthokadariba Muslim sing yamna maroiba festival ama oiriba Idul Adha na lakpada ekhoi maselgi marakta amatta oiduna nungsi chanana hingminaduna amatta oibagi lipun purakpo oirasanu amadi ing chikpa santi leiba sakhotpa iramdama ama oirasanu malengi oina akiba phangna sandorakliba COVID-19 laina asibu maru phangna muthatpa ngambasu oirasanu haina amsunggi general secretary gi charol amana phongdorakli nakalamaramda iramda Manipurda COVID laina asi noma nomagi lep laitana positive oibagi sang noma nomagi hengalakpa amadi sibasu leptri Manipurda lairiba Islam dharma satpasingna thasi kunmathoida pangthokadariba Idul Adha asida
mari lenaba authority na piriba SOP nga na pangthoksi tangai phadaba thabak natana aikhoi yumdagi mapal thokloisi aikhoi punna amato oina leina si thengnamina si aduga dharma ge scholar singa tanaraga kumai asi isam samna pangthoknabasu amsumna apel torakli Malengi sana khonabagi lamda khwaidagi awang mathakta athoi hen tanabagi platform oiriba Malengi lebak sani henbana saruk yagadoriba sahi mari leiraga pangtholiba Olympics games da handak Tokyo da pangthokadoriba Olympic games da iram damasigi sanaroi manga S Nilakanta hockey P Susila hockey L Susila judo S Mirabai Sanu weightlifting and MC Mary Kom boxing khalaktuna Malengi oina athoi hen tanabada saruk yagadoriba si lamdamasigi oina chakthok saningai ni haina M sugi serol amana phongdorakli Zero aduna makha taribadi India ge oina athlete chang kun khanbagi manungda geographical area su pikpa loyena population su aduki matik pikpa Manipur gumba lamdam amadagi sanaroi manga khalakpa haibasi aduki matik yamna singthaningai ni mamang thaktagi hongna sana khona bana lamdam asibu malayamda masak takna lakli loyena picture abasu lamdam asi powerhouse of sports ni haina singthanari adubu lamdam asigi Hogolakliba sana khonabu pamjaba sanaroi sing sangat pibagi changdi adumak namely ayamba sanaroi masana wana hona jarakpana ayambani sanaroi magi punchida makoibu sangat pinaba migi masingdagi mingcha urong khilaba matung lengyan huknaba migi masingna heli lamdamasi matik mathawna leiba honaba kanba sanaroi mayam amakhak leiba tarabasu makoibu sangat sagat pinaba honadabana panthung yodringai mangbana ayambani Maramasina sana khonabagi lamda hena lengana miyeng sangbiduna infrastructure sing sanga piduna hiramasida sel jang thadabirabadi lamdamasagi aphaba sanaroi masing thingamdana tholakigani Tokyo Olympic Games da lamdamasigi sanaroi mangana makhoigi lamba sing mayok naba matamda Manipur imagi asengba mapari amagi sapchaba thauna lingje adu puthotuna Mai pakpo oirasanu haina Manipur mahiroi singgi apunba lok M suna yai proposal pijari haina su zero aduna makhatarakli Saliba tha July ki tang kulumdoidagi mathang tha August ki tang 9 phawja thadoriba Tokyo Olympics Games 2021 saruk yagadoriba Manipur ki sanaroi mangana mai paktuna medal puraknaba mitai council morena yai proposal pibagloyena makhoida anaye amata yahondana Pangal thauna losing pina biduna mai pahan binabagi damaktasu MCM na mapugi mafamda thauni jari makhoi mangana saruk yariba masana khudingda mai paktuna Manipur imagi mingchat purakpa ngambo oirasanu haina MCM gi president M Thoiba Singana thadorak pas jarol amana phongdorakli COVID laisa sibunga thonaba pandamda leptan zatharakliba mass vaccination gi makha zatharakpa oina district administration medical staff amadi ajukana sinduna jiribangi barak circle da mass vaccination tharam pangthokre amadi ajuka gi maikaidagi hand sanitizer face mask amadi chan thaknaba polam singsu yenthoki mass vaccination asiga marilena ajuka gi vice president M Premchandra hai district administration amadi CMO jiribangi miyeng makha da pangthokliba mass vaccination gi tharamasi sigi oina barak circle gi chongkham punji Netaji High School Jokradhar amadi Dolakhal khun singda vaccination center ama hangbagloena Dolakhanda mobile team amamna vaccination gi thabak sathari mamang da su haijakre jiri bangi praja singna vaccination asi kapthotuna jiri bam lamdam asibu covid laitaba district ama ohenaba mayam punna thodang lobina si haina ajuka gi maikai dagi appeal torakle Thobal Kendra gi MLA soiriba hanagi se minister Okram ibobina Thobal Okram da lairiba longmi miyamgi yenglaga pirakpa water pump set ani ngasi MLA Suja Kumar Okram na Thobal Okram gi miyam da khusina kre Thobal ward number 1 gi councillor O Inau Tombi Devi amadi Okram Youth Club ki volunteer kaya su saruk yadna pangthokiba chamlaba thoramadu da club ki maike dagi local MLA O ibo bibu miyam gi damak matam chana pump set mateng pibi bagi damak apemba phondolakhi Supreme Court of India na jail da phajin lairiba political activist Irendro Laichom babu ngasi numida waram pung manga gi mangoyan thadokina ba order thokibadagi Irendro ngasi jail dai thadokre mahapo BJP state ke president laikhidabaga mari lena social media Facebook da thorakiba page amaga mari lena pharaga National Security Act ki makha da phajin duna jail da thamlakibani mahatana journalist Kishore Chandra Wangkhemsu NSA gi makha da phakibani Miyamgi yanungda pibun namge haiba adugumba tamthiraba laingak ama oire laingak
हाइबसिदी लेबाक तो ngaओ ना हाइबनी फेसबुक ngakna leyo haibnate hojik pandemic ki matam asida akhoi gi miyam sigi sewa tawbagi mahutta akhoi gi micham prajabu pha dana jel da namjan bagi masigi thabak sa masigi yamna chumlaba dandi se aina jupiroi ko kanam to jupiroi manipur prajana lagliba election sida soidana pigani aduga हाइरिबा अखोइगी एग्जीक्यूटिव पावर अब्यूज तौरिसे सिगी चप चाबा फोन से अखोइ नेक्स्ट इलेक्शन से अखोइ खंगनी मणिपुर प्रजाना दंदी पीगनी लौमी सिंगना हार फंगदबगी मायोक नरिंगे चरक असिदा लौमी सिंगदा अहेन ममलदा हार करबा तौरंबा दुकान अनिगी मपु हार बैग निफुमापन कोना खोंजोम पीएस ना फगतख्रे पुलिस तगी फंगमा पाउना हाई मियामदा हार ममल हेना लौदना योले हाइबगी अककनबा पावमा फंगबदगी एसपी थौबाल आइस जोगेसंद्रगी सुपरविजन मखादा एसडीपीओ थौबाल आइस जोनी शर्मा लुसिंगबा ओसी खोंजोम पीएस इंस्पेक्टर के संतोष की टीम अमदी कमांडो थौबाल की एसआईएल दनबरी मोबाइल टीम अमना खोंजोम पीएस की मनुंग चना लेरिबा समराम लंखाई एरिया की दुकान अनिदगी सुपर बैग कुन डायमंड बैग मंगा अमदी पोटास बैग कुनमरी पुना हार बैग निफुमापा दो फागखिबनी अमदी दुकान अनिगी मपु समराम ममांग लेकाइदगी कोनसा मोहरी सही निफुनिथोय अपोक लेखिद्रबा के सामु अमदी समराम लंखाइदगी चनंबम शरद सही यांखै अपोक लेखिद्रबा सीएस गौरमनीबु फागलखिबनी हाइरी खोंजोम पीएस ना मखोय नि मथकता वाहंग पाउंग चथबक लोयना मथक थोंबो ऑफिसर सिंह एसपी थौबाल अमदी डीसी थौबाल गताना दुना करी मखाताबा प्रोसेस तौबा याबगे हाबदु खनगनी हाइरी मणिपुर के ngамखै अपुनबगे सक्तम अमदी लमदम असगी नुपी ओबी सिंगिदमा थौना फना लेपिरंबी ऑल मणिपुर तमी सिंगमी अपुनब नुपी लुकी प्रेजेंट इमा सैबम ओंबी मोमन लेमना इखंग खंगौदना मसागे अनाबा अमदगी लेखिदबदा ngasi पेट्रियोटिक राइटर्स फोरम PAWF मणिपुर आसाम अमदी त्रिपुरा की थौमी सिंगना अवांगबा थाकता ऑनलाइन की खुथांगदा अवाबा फोंदोक्रे अवाबा फोंदोकपा दुगी मतंगदा वाफम कया फोंदोलदुना फोरंग सेक्रेटरी राकेश नावरेमना फोंदोखिबदा मणिपुर से निंग तंबलेबाक अमा मिखा पोंदबा निंग तमना हिंगजबा लंगदा अमा ओइरमी हाइबसी पुवारीना खुदम चांगेंगनी निंग तंबलेबाक अमा ओइरंबा मणिपुर बु भारत की फिबानुंगदा अमुक तिनसिंखिबा सिगी सांगलबा पुवारी लेबगुम मणिपुर की नुपी सिंगी थौना लिंगजेल की टॉप पुवारी सु लेजै कुमजा लिसिंग चापन सुपना मरी अमदी लिसिंग चापन कुंथ्रा अपनगी नुपी लांगी पुवारी असि मालेंगी पुवारी दे इदुना लेरी पुवारी असि ngasi अमदी तुंगी मिरोलना खक काउगुमसी हाइखी ऑल मणिपुर सिंगमी तमी अपुन बल्लुक की प्रेजेंट ओइरंबी सोइबमोंबी मोमोल लेमना सलिबा थासे तांग 13 ता लेखिदबदा द थौबाल डिस्ट्रिक्ट यूनाइटेड वुमेन्स डेवलपमेंट ऑर्गेनाइजेशन ना अवाब फोंदोक्रे इमा मोमोन मणिपुर बु मालेमदा अमोहन सक्ताक नबगी खोंजंग मणिपुर सक्तम कन्नबगी इहो अस्पा मुथनबगी खोंजंगदा मयाई काबनी छा मुथनबगी इहो नुपी अंगांग ओतनबगी मायोता जंगसिनबा खोंजंग कयादा मांगजिन थाना सरुक यारमी इमा की थवाइना मपुगी लेकोलदा इंगना सिगना लेबो ओइरेशनु हाइना द थौबाल डिस्ट्रिक्ट यूनाइटेड वुमेन्स डेवलपमेंट ऑर्गेनाइजेशन थौबालना थादोरकपा जेरोल अमना हाइरी कक्सिंग वाटर सप्लाई की तुरेलदगी इसिंग सिंखनबा पंप की मोटर चाखिबना मरम मोइदुना मियामदा इसिंग पीबा मतम खरदि ngamlaroi haina कक्सिंग वाटर सप्लाई एंड सैनिटेशन डेवलपमेंट कमिटी की सेक्रेटरी न थोरकपा चरल अमना फोंदोरकली जेरोस मखा तारिबदी हौजे हौजे याद्रिबसी सेम्बा कन होनरी मरमसना वाटर सप्लायर्स तगी इसिंग जारिबा कंज्यूमर सिंगना वारबसु वाना मतम खरदा ngaibinabsu कमिटी की माइकैदगी अपील तौरकली मथंग थागी तांग 13 फाव जथगदबा सिटिंग 13 लेबा पार्लियामेंट की नोंजु मिफम ngasiदagi हौख्रे राज्य सभा जथकिबा सेसनदा ओपोजिशन चरांगनबा थोनबदगी मखा जथबा यादबदगी एजोन तौखी नुंथिलगी पुंग 3 ताबदा सेसन अमोहना मखा जथबा हरकपदसु ओपोजिशन मेंबर सिंगना हाउस की वेल द संगसिनदुना लेंगा की मायोता स्लोगन क्या लाउदुना चरांगनबा थोनदुना सेसन जथबदा अपनबा पीखी अदुमैनामा डिप्यूटी राज्य सभा चेयरमैन हरि बंसना सेशन मखा चथनबा होनकी ओपोजिशन लीडर मल्लिकार्जुन खरगेना रूल 267 सस्पेंशन रूल्स की मखादा खननबा हायरकपादु डिप्यूटी चेयरमैन याखिद्रे थबक अदुदा पोर्ट शिपिंग एंड वाटरवेज मिनिस्टर सर्बानंद सोनोवालना द मेरिन S2 नेविगेशन बिल 2021 पुथोकी बिल असना सही डिकेट मापन सुरबा लॉ गवर्निंग लाइट हाउस की महुत सिन्नबनी हाइरी बीजेडी की सुभाष चंद्र सिंह TRS की बंदा प्रकाश TDP की कनाका मेंदला रविंद्र कुमार अमसुंग TMC M की GK भाषण बिल अदुबु सगोतकी
opposition party sinadi makhata sarang na bathon bedagi deputy chairman angasigi oina house bu adjourn tawki Rajya Sabha ge ayuk session da Prime Minister Narendra Modi na anoba minister sing introduce tawbadasu opposition sarang na bathon ki opposition ge member kharana PM Modi na maming lauthorakpada taning daba thong utki session makha sathaba yadabadagi chairman M Venkaiah Naidu na nungthil pung 2 phawba adjourn tawki Parliament ki nongjumi phamanung da kana gadaba hanglapa wahang khudima ke pakhom pinaba lengak na thorang tawduna leire haina Prime Minister Narendra Modi na phongdokre nongjumi phangi mangoyana PM Modi na MP amasong political party punamak da haikibada aruba wahang kaya hangbirakpa yagani tawbadabu ingna sikna pakhom piraknabagi tanja pibiyu thabak thorang khudima discipline leina pangthoksi COVID protocol singana session chathabada cooperation pibiyu haiba waphamsu PM Modi na phongdoki COVID-19 pandemic ki matang da mapung phaba I paw mahak na thamgani haiki Russia na invisible koba Zircon hypersonic cruise missile mai pakna sangyang tawkre haina Russia gi President Vladimir Putin haikre United States ka khulai lamjan tanabada tungda lehodana ba ikui kuidana khulai kya gi development gi thabak kana sathari hairi Defense Ministry thadarakpa footage ta Admiral Gokshop na warship launch tawkiba utli Northern Russia gi Barents Sea coast ta target tawduna cruise missile adu launch tawkibani Zircon missile na kilometer 350 sana madugi target ta mai pakna hit tawki Zircon galoyana warship amasong submarine hapsinaba Russian Defense Ministry tharang lokhatli maki lebana khulai gi damakta lokhaliba thabak singi matangda President Vladimir Putin na hanana phongdokpa leikrabani Chatliba July tang kulumdoi Japan da pangthokadariba Tokyo Olympics ke hodopagi thoramda Tokyo gi National Stadium da Japan gi local time numidang pung 9 aduga Indian Standard Time da numidang pung 3 makhai da pangthoklagani hodopagi thoramasi Sony Sports Network da live tawgani Tokyo Olympics da lebak sani suma taruk tagi athlete lising tarama thorom na saruk yagadori India gi oina tongan masana da athlete cham taram pana saruk yaduna khwaidagi yamna saruk yaba singi marakta ama oigadori Tokyo Olympics si lisingani kunda pangthokani haina leplambadagi pandemic na maram oiduna yethokibani thasi kulumdoidagi hogodoriba Tokyo Olympics ta boxing competition gi technical official oina India gi veteran Lenny D Gama matomta evaluator oina saruk yagadori Lenny D Gama na atopa miyoi aniga boxing competition gi referee amasung judge singi thabak sing yengsinbagi daita logani Tokyo Olympics ta India gi oina boxing masana da nupa manga amasung nupi marina medal gi damak fight togodori chahi 35 suraba thoidona experience lairaba Goa dagi Lenny D Gama chatliba chahi sigi me thada Dubai da pangthokiba Asian championship tasu evaluator oikibani Haujarabada maroya pa mukana thamjari Haukiba pung kunmari da Manipur nauna positive oiba miyoi satra humdra mari thengnakre miyoi 13 na license na laikidre Kakching district ki oina miyoi humpu positive oiba thengnakre Idul Adha kumai pangthokpada lengana piriba COVID-19 satna kanglon singak piyu haina Kakching kendra gi MLA M Rameswar na appeal tawkre Political activist Irendro jail dagi thadokre loyana Parliament ki nongjumi phang ngasidagi hokre Ngasigidi paudam pijaba matang ngasa loisunjare miyang tabiriba singbu amukana kurumjari